Arambai Tenggol ga Thadou Inpi gi Luchingb Singga Guwahati da mifam pangthokre. May 2012 Manipura chatharakliba kanglup anigi tamthiraba lan mayoknariba yelhomi mitai purukki miyoising kanduna makoigi lantum amang ata thohandanaba achoba thodang laurakliba Arambai Tenggol gi makok thongba Luchingb kharaga Thadou Inpi gi leader kharaga Guwahati da punna faminaduna mifam ama pangthokre hairi. Mifam asigi matangda Guwahati da base tawba news channel amana phongdoraki news channel asigi pauna haibada mifam asing asi nungtil pung ama makhairom tarakpadagi hawkhibani. Mifam asida Arambai Tenggol gi mahut sinba Luchingb mihut mapana saruk yaki hairi. Pau asi phangbadagi pauche asina Arambai Tenggol headquarter gi control room operate Laisram Robasanda hanglubada mahangna phongdorakpasingi manungda mifam pangthokle haibasi chumi masigidamak Arambai Tenggol gi Luchingb Singga si Imphal thadokibani adum oinamak mifam adu kadai waida pung kayadagi hauraga kayada loikibano amasung mifam aduna kadi karamba hirangi matangda khanakibage haibadudi Guwahati da chatkiba AT gi Luchingb Singga pau faunadabana khangba ngamdri hairaki adum oinamak pau che asina phangba pauna haibada nakalani maki mahut sinba Luchingb Singna saruk yaduna mifam adu Guwahati gi city hotel da pangthokibani hairi adubu mifam adu da khanakiba wafam chingi matangdadi official oiba pau phangba ngamkidri. Panba yabadi Manipura ing tapa amasung mahausagi tangdu laitaba fibam purangnabani hairaduna Ministry of Home Affairs na sinduna thasigi mangada Delhi da Kuki gi CSO singi mihut kharaga Fox amasung amuko gi mahusinba miyoi ahum puna tarukka faminaduna wari sanaba hawkiba laikrabani. Ukhrul da lamgi wahauda asi ana yaure curfew thamjinkhre. Ukhrul district ki sangtin amasung lungrai phungtang khul ani marakta hanadagi lairakiba langi sayenaba wahaudagi khunja masel onsinaduna khuthongnabada miyoi ama laikidre. Ahal ama yauna miyoi ahum choktuna laikanabagi thodok thorakpadagi district asigi additional District Magistrate Poli Magana ngasi thokba order amada hairiba khul ani asida ngasi nungtil pung ani makhaidagi hauraduna BNSS 2023 gi section 163 gi subsection 1 gi makhada curfew gi athingba thamle hairi. Khul ani gi khunja singgi thodokta laikhidraba miyo adugi maming Ramyon RK sahi kunthra taru apokpa Ramlung RK kawi Sangching Khuldagini aduga soglaba mahaki khulgi khunja sing aduna Aron RK sahi kunthra taruk Jofek RK sahi yangkhai mari amasung Peter RK sahi humdra humdoi kawi hairi. Tangdu laitaba hanjilaglaba matamda miyangi mihunna laingakpa lamdam adu amuk oirakigani bisorjit. Thongju SG MLA Thongam Bisorjina haikre tangdu laitaba hanjilaglaba matamda miyangi mihunna laingakpa lamdam adu amuk oirakigani wafam asi DM University campus da pangthokpa tharam ama yawba lakpada mahangna paumi singda phongdokibani lamdam asida hojik oiriba phibam asigi matangda hangba wahang amagi paukhum piraduna MLA Thongam Bisorjina hai afaba laingak haibasi miyangi mihunna laingakpa adubuni state asida president rule karidagi lakhibano haibasi miyamna hena khangnaraba wafamni maram aduna miyangi mihunna laingakpa matam adu miyam puna ngaiminasi marak asida lamdam asi mahusagi phibamda hanjilagnaba miyam puna honaminasi state asida tangdu laitaba hanjilaglama matamda miyangi mihunna laingakpa laingak ama soidana leirakani haibagi achetpa thajaba lei. Kuki nupa ama overdose da laikhidre hairi. Sana jawba mihata chenaba official singi mathakta murder case pangadabani JAC Thasi ki tara humdoida judicial custody manungda laikhidraba khosnam sana jawba Elias ibungo misi asigi judicial custody da laikhidaba maramna January official singi mathakta murder case register tawduna FIR pangadabani haina misi asiga mari leinana sengkiba JAC gi co-convener Yungkhaibam Nungsi Tombina phongdokre. Wafam asing asi lamlong kaithel da misi asigi matangda sengkiba JAC na mari leinaba singda Pung kunmari gi matam piraduna thangkiba demand kayagi matung ngasi JAC amadi lamlong kaithel phambi singa khusamnaduna phangkiba wakat mifamda saruk yaraduna paumi singda phongdokibani. Mahangna makhata na hai mihad asigi asumba langlalanjin puthoknaba miyam puna honaminasi misi asi judicial custody da laikhidaba oibana January official khudimaki mathakta FIR ama register tawraga makhoigi mathakta high court ki judge natraga potharaba judge amana Judicial Inquiry atubada tawhangadabani. Case asi CBI da sinaraga investigation tawhanbiyu haina phongdoki. Donor Minister na Imphal da laktuna awangba thaki mifam kaya pangthokre Manipur buchu hirang khudimakta mangjil thaba state oinaba honari.
India Lengaki Development of North-East Region Donor Amadi Communication ki Minister Oiriba Jorti Ditya Sindhya ngasi Imphal da laktuna awang mathaki mifam kaya pangthoklamlaga hankre. Prime Minister ki mineng makada Manipur bu hirang khudimakta mangjal thaba state ama oihanaba hotnari haina Minister na phongdok langkre. Minister Jorti Ditya Sindhya ngasi numit yungba matung Imphal Airport ta thunglakibani. Airport ta hek thunglabaga paumi singda wangang laduna mahakna hai Prime Minister Narendra Modi ki meeting makada laibak asibu chawkha tharangda mangjal dhanaba yamna kana hotnari masida Manipur bu su hiram khudimakta chang tadaba lamdam ama oihanaba hotnari bani mahaki khongchat manung asida Manipuri Governor yauna official singa mifam kaya pangthoktuna chawkha tharangi matangda yamna kumna khanagani khongchat asigi matangda amadi atai atoba wahang kaya amasu paumi sing adugi maikedagi minister da hanki adubu atai atoba wahang sing adugi oinadi pakhum amata piramdana governor gi Raj Bhavan tamna chatki Raj Bhavan da governor yauna pangthokiba mifam singi matangda governor gi secretary na thadorokba chirol amana hai Manipur gi governor na donor minister ga punna mayai tangbal da phaminaduna Raj Bhavan da mifam pangthoki maduda donor minister amasung mahaki official singi maikedagi state asida paikhaliba chawkha tharangi thabak sing asigi matangda marik chumna paudamki amadi khanaki masida sunatana state asida chawkha tharangi thabak paikhatpa matamda tangai fadana ahen mamideng changdaba yadraba hiram kayagi matangda sum minister na thangki haiba sing adugi manungda handloom and handicraft sports tourism international trade agriculture palm oil farming na singba kaya su yauri masigi sumathakta highway sengat sagatpagi matangda su thangki loinana mifam aduda saruk yariba official singda su akanba wafam thanduna state asida university mental hospital Children Hospital na chingba sengat sagatpagi thabak cheng khongjel yanghanabagi damak wafam chu thangki hairi Narendra Modi lenga ki WAP Amendment Act kari tholage me manga phaba WAP ki property sing denotify tawkire haina lenga na Supreme Court haijakre Laibak asida leiriba Islam lining chatpa Muslim singi property singi khurji paibada ayaba pirakpa WAP Act tagi mathang amendment tawduna kumdali singamanga chama pan mogdra manga dagi chanarakiba Ek asibu handak Prime Minister Narendra Modi na Luchingba NDA lengang na amuk hana amendment tawduna ek olahalaglaga chana hanaba honarakpadagi laibak wato oiraktuna Supreme Court of India da yamlaba petition sing file tawrakpadagi ek asibu sengkiba union lengang maning halakpadawna tawre thasigi ahum amasung marida mathangsin na Lok Sabha amasung Rajya Sabha da bill oina pothoraktuna pass tawraba matungda President Draupadi Murmu na ayaba piduna ek olaba WAP Amendment Act 2025 asina laibak asigi constitution na piriba provision sing khongoinare haiduna file tawrakiba yamlaba petition singi manungda khara Supreme Court of India na ngarangdagi hauna laukhatlaga ngasi fawba khanarakpaga loinana petition sing asigi makha taba while mathang thagi mangada chatharagani haina Apex Court na lepkadabani Apex Court na lepadagi petition sing asigi maru oiba respondent oidiba Union of India gi maikeda lepliba singna mathangi hearing pangthokadaba numit asi fawadi anoba ek asina ayaba pirabasu amasung WAP Y user gi property sing denotify tawkhiroi haina Supreme Court ta thajaba pikre karigumba district collector singna WAP ki lamsing phibam hongdo hongjin tawhalakna ba thabak laukhalakla baso athingba piragani haina su phongdokre